ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯇꯨꯔꯦꯜ ꯄꯥꯊꯣꯛꯇꯨꯅ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯇ ꯆꯦꯟꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯏꯔꯤꯜ ꯇꯨꯔꯦꯜ ꯅꯠꯇꯅ ꯇꯨꯔꯦꯜ ꯑꯌꯥꯝꯕ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯂꯧ ꯑꯃꯁꯨꯡ ꯉꯥꯌꯣꯛ ꯐꯥꯔꯝꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕꯗꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯐ꯭ꯂꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯔꯨꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕꯗ ꯃꯤꯅꯨꯊꯣꯡꯗ ꯑꯣꯟꯕꯗ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯒꯤ ꯃꯤꯇꯔ 433.3 ꯗ ꯆꯦꯟꯗꯨꯅ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯤꯂꯣꯡꯗ ꯑꯣꯟꯕ ꯃꯇꯝꯗꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 431.1 ꯗ ꯂꯩꯔꯤ꯫ ꯃꯁꯤ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯌꯧꯒꯗꯕ ꯁꯨꯞꯅꯇꯒꯤ ꯃꯤꯇꯔ 0.250 ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯏꯔꯤꯜꯕꯨꯡ ꯊꯣꯡꯗ ꯂꯩꯈꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏꯒꯤ ꯆꯥꯡ ꯑꯁꯤ ꯃꯤꯇꯔ 433.3 ꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯊꯥꯛꯇꯒꯤ ꯍꯟꯊꯅ ꯆꯦꯜꯂꯤ ꯍꯥꯏꯔꯤ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 432.2 ꯗ ꯆꯦꯟꯗꯨꯅ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯕꯒꯤ ꯊꯥꯛꯀꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯅꯝꯕꯣꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 463.2 ꯒꯤ ꯆꯥꯡꯒꯤ ꯋꯥꯡꯃꯗ ꯆꯦꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯕ ꯆꯥꯡꯒꯤ ꯃꯊꯛꯇ ꯋꯥꯡꯈꯠꯅ ꯆꯦꯜꯂꯕꯅꯤ꯫ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯁꯨ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 468.315 ꯒꯤ ꯆꯥꯡꯗ ꯋꯥꯡꯅ ꯆꯦꯜꯂꯤ꯫ ꯏꯊꯥꯏ ꯕꯦꯔꯦꯖꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤꯡꯒꯤ ꯏꯃꯥꯏ ꯑꯁꯤ ꯃꯤꯇꯔ 468.2 ꯗ ꯂꯩꯈꯤ꯫ ꯃꯁꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯇꯨꯔꯦꯜ ꯈꯔꯒꯤ ꯏꯃꯥꯏ ꯑꯁꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯣꯟꯕ ꯃꯇꯝꯗ ꯄꯨꯡꯗ ꯏꯟꯆꯤ 6 ꯐꯤꯠ 1 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯍꯦꯟꯒꯠꯂꯛꯄ ꯌꯥꯎꯏ꯫ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯏꯊꯥꯏ ꯕꯦꯔꯦꯖꯒꯤ ꯒꯦꯠ 5ꯒꯤ ꯃꯅꯨꯡꯗ ꯒꯦꯠ ꯅꯝꯕꯔ 1 ꯑꯃꯁꯨꯡ 5ꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒꯦꯠ ꯅꯝꯕꯔ 2 ꯑꯃꯁꯨꯡ 4 ꯑꯁꯤ ꯃꯤꯇꯔ 5ꯒꯤ ꯆꯥꯡꯗ ꯍꯥꯡꯗꯣꯛꯈꯤ꯫ ꯒꯦꯠ ꯅꯝꯕꯔ 3ꯅ ꯃꯤꯇꯔ 8ꯒꯤ ꯆꯥꯡꯗ ꯍꯥꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯋꯥꯏꯊꯧ ꯐꯨꯝꯅꯣꯝ ꯄꯥꯠꯇꯒꯤ ꯐꯨꯝꯗꯤ ꯁꯦꯡꯗꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯐꯦꯜ ꯄꯥꯠꯇ ꯑꯆꯧꯕ ꯋꯥꯇꯔ ꯕꯣꯗꯤ ꯑꯃ ꯏꯟꯇꯔꯅꯦꯜꯂꯤ ꯐꯟꯗꯦꯗ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯈꯥꯗ ꯂꯨꯄꯥ ꯀꯔꯣꯔ 400 ꯍꯦꯟꯅ ꯆꯪꯅ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯕ ꯋꯦꯠꯂꯦꯟ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯋꯥꯏꯊꯧ ꯐꯨꯝꯅꯣꯝ ꯄꯥꯠ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯣꯏꯅꯅ ꯄꯥꯠ ꯑꯁꯤꯗꯒꯤ ꯐꯨꯝꯗꯤ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯇꯧꯔꯥꯡꯕꯝ ꯕ꯭ꯔꯖꯀꯨꯃꯥꯔꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯍꯥꯏ ꯄꯥꯠ ꯑꯁꯤ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄꯅꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯋꯦꯠꯂꯦꯟꯁꯤꯡ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯅꯕ ꯂꯧꯈꯠꯂꯛꯄ ꯊꯧꯁꯤꯜꯒꯤ ꯃꯈꯥꯗ ꯄꯥꯠ ꯑꯁꯤ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯄ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯆꯥꯎꯔꯥꯛꯅ ꯍꯦꯛꯇꯔ 563.97 ꯄꯥꯛ ꯆꯥꯎꯕ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯝꯕ ꯐꯨꯝꯗꯤꯗꯤ ꯆꯥꯗ 70 ꯂꯧꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯥꯠ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯁꯤꯁꯨ ꯃꯤꯇꯔ 3 ꯐꯥꯎꯕ ꯂꯨꯅ ꯇꯧꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯂꯣꯏꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯄꯥꯠꯁꯤꯡ ꯀꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯄꯥꯠ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯣꯏꯒꯅꯤ꯫ ꯋꯥꯏꯊꯧ ꯐꯨꯝꯅꯣꯝ ꯄꯥꯠ ꯑꯁꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯄꯥꯏꯈꯠꯂꯛꯄ ꯋꯦꯠꯂꯦꯟ ꯔꯤꯖꯨꯚꯦꯁꯅꯦꯜ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯄꯥꯠ 4 ꯁꯦꯝꯒꯠꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯃꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯪꯒ꯭ꯔꯦꯁꯅ ꯏꯔꯥꯡ ꯃꯈꯥ ꯁꯝꯊꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯏꯪꯊ ꯇꯞꯊꯕ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯀꯪꯒ꯭ꯔꯦꯁꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯁꯝꯊꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯆꯠꯅꯤ ꯍꯥꯏꯅ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯔꯤꯕ MLA ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯇ꯭ꯌꯥꯏ ꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯔꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ. ꯅꯤꯝꯕꯁꯀ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ MLA ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2023
ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯞꯊꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯒꯤ ꯔꯥꯖꯤꯕ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ 𝗗𝗚𝗡𝗔ꯅ ꯅꯣꯔꯊ ꯏꯁꯠ ꯀꯥꯎꯟꯁꯤꯜꯒꯤ ꯚꯤꯖꯟ ꯄ꯭ꯂꯥꯟ 2048ꯇ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯔꯝꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯕꯨ ꯑꯇꯝꯅꯅ ꯗꯣꯀꯨꯃꯦꯟꯠ ꯑꯗꯨ ꯃꯈꯣꯏꯅ ꯁꯦꯝꯕꯒꯨꯝ ꯎꯍꯟꯗꯨꯅ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯚꯤꯖꯟ ꯄ꯭ꯂꯥꯟ 2048 ꯑꯗꯨ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯌꯥꯎꯕ ꯅꯠꯇꯦ, ꯃꯗꯨꯗꯤ NECꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯗ꯭ꯔꯥꯐꯠ ꯗꯣꯀꯨꯃꯦꯟꯠ ꯑꯗꯨꯗ ꯑꯁꯣꯏꯕ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯛꯄꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯑꯥꯒꯁꯠ 18ꯗ ꯈꯨꯗꯛꯇ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔꯒ ꯄꯥꯎ ꯐꯥꯎꯅꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁꯠ 19ꯗ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔꯅ ꯑꯔꯥꯟꯕ ꯑꯗꯨ ꯌꯦꯡꯂꯒ ꯗꯣꯀꯨꯃꯦꯟꯠ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯤꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯂꯣꯏꯅꯃꯛ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯒꯨꯝ ꯎꯍꯟꯅꯕ, ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯥꯔꯣꯟꯗ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯂꯕꯒꯨꯝ ꯃꯤꯌꯥꯝꯗ ꯐꯥꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯕ ꯄꯣꯛꯍꯟꯕ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄꯥꯔꯇꯤꯒꯤ ꯍꯩꯅꯕꯤꯅꯤ ꯍꯥꯏꯈꯤ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯋꯥꯁꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ BJPꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯍꯜꯍꯟꯈꯤꯕ, NRC ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁꯅ NRC ꯆꯠꯅꯍꯟꯕꯒꯤ ꯋꯥꯐꯝ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯅꯣꯡꯃꯇ ꯂꯥꯎꯗ꯭ꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯎꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ, ꯃꯗꯨꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯤꯐꯝ ꯑꯗꯨ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯄꯥꯟꯗ ꯂꯩꯈꯤꯕꯗꯒꯤ ꯑꯥꯒꯁꯠ 19ꯗ ꯌꯩꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯁꯨꯁꯤꯡꯗ ꯄꯨꯟꯅ ꯊꯕꯛ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯕ ꯐꯤꯚꯝ ꯑꯃꯗ ꯊꯝꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯨꯝꯕ ꯌꯥꯝꯅ ꯊꯧꯗꯥꯡ ꯂꯩꯕ ꯄꯥꯔꯇꯤ ꯑꯃꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯆꯠꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯏꯔꯥꯡ ꯃꯈꯥ ꯁꯝꯊꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯛꯄ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯅꯨꯡꯅꯥꯡꯕ ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯑꯐꯕ ꯄꯥꯎꯇꯥꯛꯁꯤꯡ ꯂꯩꯉꯥꯛꯇ ꯄꯤꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯐꯥꯔꯝꯒꯤ ꯉꯥ ꯁꯤꯔꯦ, ꯏꯊꯥꯏ ꯑꯃꯗꯤ ꯑꯣꯉꯝꯂꯦꯟ ꯗꯥꯝ ꯐꯥꯗꯣꯛꯇ꯭ꯔꯕꯗꯤ ꯃꯌꯥꯏ ꯂꯝꯕꯤ ꯊꯤꯡꯂꯒꯅꯤ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯃꯧꯈꯠꯂꯛꯄ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯏꯁꯤꯡ ꯏꯅꯧ ꯇꯥꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯄꯨꯝꯕꯗꯒꯤ ꯉꯥ ꯀꯌꯥ ꯁꯤꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯏꯊꯥꯏ ꯑꯣꯉꯝꯂꯦꯟ ꯗꯥꯝ, ꯈꯣꯔꯗꯥꯛꯊꯣꯡꯒꯤ ꯁꯥꯇꯔꯁꯤꯡ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯌꯥꯏ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯧꯔꯣꯛ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯩꯊꯦꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯄꯨꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯧꯔꯣꯛ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯅꯅꯥꯎ ꯃꯩꯇꯩꯅ ꯍꯥꯏ, ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯃꯧꯈꯠꯂꯛꯄ ꯏꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯉꯥꯒꯤ ꯐꯥꯔꯝ ꯑꯃꯗꯤ ꯂꯣꯛꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯧꯃꯤ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯁꯤꯡ ꯆꯦꯟꯊꯈꯤꯅꯕ ꯏꯊꯥꯏ ꯗꯥꯝ, ꯈꯣꯔꯗꯥꯛꯊꯣꯡ ꯁꯥꯇꯔ ꯑꯃꯗꯤ ꯅꯣꯡꯃꯥꯏꯈꯣꯡꯒꯤ ꯑꯣꯉꯝꯂꯦꯟ ꯗꯥꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯌꯥꯏ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯧꯎ ꯁꯤꯡꯎꯕ ꯑꯃꯗꯤ ꯉꯥ ꯌꯣꯛꯄꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯄ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯁꯤꯡꯒꯤ ꯂꯧ ꯄꯔꯤ 9,000 ꯔꯣꯝ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯆꯨꯈꯤꯕ ꯅꯣꯡꯅ ꯏꯆꯥꯎꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯦꯠꯄꯤꯅꯕ ꯌꯥꯝꯕꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯕꯅꯤ꯫ ꯒꯣꯕꯤꯟꯗꯥꯁ ꯃꯅꯤꯄꯨꯔꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯃꯅꯤꯄꯨꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ MSFDSꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯜꯅ 7ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯈꯤꯕ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ 38ꯁꯨꯕ ꯃꯅꯤꯄꯨꯔꯤ ꯂꯣꯜꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤꯗ
Manipur State Award for Literature 2012-12 amasung kulumdoi manasing su lanthokki thorom aduda PWD Minister 𝗗𝗚𝗡𝗚𝗧𝗘𝗜 athoiba mithung Rajya Sabha gi MP Sanajawbol Lesemba Hill Area Committee gi Chairman 𝗓𝗓𝗓𝗓 na akhannaba mithung amadi Education Minister su oiriba Celebration Committee asigi Chairman 𝗬𝗏 su thoromapu oiki thoramduda irungbam Devenda Manipur State Award for Literature 2012 maibam nambagi soda Manipur State Award for Literature 2012 amasung nahakpam Arunada Manipur State Award for 2012 lanthoki award sing asida sal citation momento amasung lupa lakh ahum gi case award sing yauri thorom aduda saruk yakiba Works Minister 𝗗𝗚𝗡𝗚𝗧𝗘𝗜 hai chawkhatpa khunai amagidamak lol amasung culture asi yokhatpa changi aikhoi masel yenabadagi chawkhathanbada matam thindhabani aikhoi na punsilaba khaktada hiram khudimakta mangjil thaba changsinba ngamgani center amasung state lengakna Manipuri lonbu chawkhatnaba thawa yauna thabak paikhatli haiba mayek senglakli maitei mayek hairiba lol asi Google na phawba masak khanghanaba lol ama oirabani ngapigani khanglaba lol ama oirabani lol asi chawkhatnabagi thabak thoramsingda aikhoi mangjil thana chatli adubu aikhoi masel yenabagi hainabi leirambana lol asi khumang chawksinbada matam thintharibani haina haiman muthokloi khunai amagi civilization asi culture amadi lol khangba khaktani haiki thorom aduda Education Minister amasung Celebration Committee gi Chairman oiriba 𝗬𝗏 na hai Manipuri lonbu yokhatnabagidamak Manipur State Literature mana khakta natana tongan tonganba award ahumsu lanthoknaba khanaba leire hariba award ahum adudi chahi humudra gi mathakta leiba miyoi khaktada chahi ani ani leiraga lanthokadaba lifetime award for literature Manipur State Award for Translation amadi Manipur State Young Writer Award hariba award asina chahi 33 gi makhada leiba nahasingbu pungning thogatpa oina pigani masida natana English yauba atopa lol singda iba lyric sing maitei mayekta handoktuna mahiroising amadi miyamda athubada phanganabasu mari leinaba singi maikeidagi hotnagani hairi makha tarakpa pauda kanglon chumdana boarding hostel chalairiba singi mathakta miyeng changlagani kanglon kaina boarding amadi hostel chalairiba singi mathakta akanba miyeng changlagani haina all 𝗏 Student Union AKSU na phongthorakli union asigi Information and Publicity Secretary Salam Sonia Chanu na thadorokpa chirol na hai mama mapa oibusingna macha masusing sembada makhoi gi mathau kaidanaba amadi yelaktanaba angangsingbu boarding natraga hostel da thambagi chanabi ama lakli masigi khudongchaba loduna miyoi kayana sendanpham oina longnarakuna leikai leikaida kanglon kaina boarding amadi hostel hangnarakli masina matam matamgi oiba wathok kayasu thokpasu thengnari boarding natraga hostel ama chalaiba asi angangsinggi punsiga yamna mari leinaribani hostel boarding chalaibagi guideline NCPCR na semduna leiribani hariba guideline sing adu amata thoksadana miyoi kaya amana boarding amadi hostel chalaiba asina tungi mirolda chauna soinarakpagi thong amani haina lowi hojik nongju pantha oibana phattaba pukri khongna chingbadagi ising sizinabadagi boarding amadi hostel da leiba mahiroisingi marakta skin gi oiba laina kaya naba thengnare masida sunatana machi oiba chinjak pijaba watpa angang singi leifamga angang masinga chanadaba health and hygiene gi checksin thorang watpa mahiroi masinga yengbada warden gi ratio chanadaba kaya asina angang singda achouba chaitheng kaya piri hiramasida mari leinaba authority amadi district administration na akanba mityeng changbiduna lokhatpam thokpa thabak lokhaningbagi apamba su phongdorakli makha tarakpa pauda KP College ki principal nimai gi yumda nongmei Kapsillamle Hiangthangda leiba 𝗏𝗏𝗏𝗏 College ki principal Dr. Wahengbam nimai gi lairenjamda leiba yumda sakhangdaba singna nongmei round 5 Kapsillamle nongmei kapsinbagi thaudo adu ngasi numidang wairam pung 5 khara helakpada thokibani nongmei kapsilamba aduda principal nimai gi yumgi tongan tonganba mafamda panduna amangata thoki thaudo asigi matangda young social makers club lairenjamgi advisor khoisnam Anil na hai oja nimai gi yumda sakhangdaba singna attack toramba asi ngasigi sina ani subani hanba oina hokiba July 13 ta yumda bom thanambagi thaudok laikre ngasigi asina gari macha amada lakpa
mask upa miyoi anina nongmei round 5 asi kapsilambani loinana ngasi nongmei kapsilamliba matam asisu principal asigi macha nupasu lairik paduna leiribani karigumba yumgi thongda paliba nongmei maru aduna imungda changlamba tarabadi lairik paduna leiriba macha nupa asisu panba yaribani masigi mathakta oja nimaigi yum amadi nimthamnglabada leiba imung kharadasu anaba miyoising leiribani maram asina mi yamna kungna tariba mafam asida makhatana kinghan khanganbagi thabaksi tawbiganu fana nungainadaba amadi yanadaba leirabasu wari sanabaduna warishin purau haiki nakal amaromda nongmei kapsilambagi pau hek tabaga Bishnupur district commando amadi Nambon police ki team chinglaktuna yengsinba aduda yumgi gate mayada kapthokhraba nongmei maru tokning manga su phangba ngamkri loinana thodok asigi matangda Nambol police station na case ama lokatuna chenaba miyosing phagatnaba thabak lokatpa hokre hairi Makha tarakpa pauda kumja lising ani tara mangadagi kuki na maitei da landaba hokre 𝗞𝗡𝗞𝗜 kumja lising ani tara mangagi August 19 dagi hona more da leiriba maitai singi yum mai thaduna maitai da kuki na landaba hokre haina People's Alliance for Peace and Progress Manipur 𝗞𝗡𝗞𝗜 gi president M Bobby maitai na thadorpa chirol na hairi chirol asina makha tana hai illegal immigrant oiriba kuki singna maitai da landarik lebasi haukiba chahigi May 3 da khakta natte kuki illegal immigrant singna more da leiba maitai gi office sing yauna lantum kaya mai thaki masida sunatana mafam kaya da leiramba polam singsu lut tauki kuki na maitai da khakta natana more da leiriba naga singda kumja lising amaga chamapan maripu drama thoida landaba hokre masidagi makha tarakpa oina kuki amasung naga furuki marakta sahi 8 khut thoknaki kumja lising ani tara mangada state assembly na manipur gi maru oiba bill sing puthokpa matamda Churachandpur da khongjang changsinki lup asina August 19 asi illegal immigrant singdagi manipur gi helongmi sing kanbagi numit haina thoram pangthoklagani su haina makhatari makha tarakpa pauda Guwahati Medical College and Hospital da anaba ama sikiba matung junior doctor ahum phukiba miyoi manga detain tawkre Guwahati Medical College and Hospital GMCH da anaba ama sikiba adugi matung government na chalaiba hospital aduda junior doctor ahum phuki haibagi damak yamdrabada miyoi manga detain tawkre lambigi khudongthiba thodok amagi matungda yamna aruba phibamda sokiba naha anaba ama ngarang ayuk sikre anaba adugi imungi miyoi singna madu ningthijana layengbidaba amasung thausabidabadagi sibani haina medical staff pu maral siki amasung doctor ahum phuki doctor sing phukiba adugi paukhumda awang nongpokta khwaidagi chawba government medical facility oiriba GMCH gi principal kam chief superintendent ki office aduna attacker sing adugi mathakta FIR ama thagatkhre amasung thabak lokhatnaba demand tawkre police ki likhun singnasu thodok adugi matangda miyoi manga detain tawkre hairi Guwahati gi thodok asi masagi mathau tawriba healthcare professional singi safety gi matangda nungnangba sing pokhanduna Kolkata trainee doctor ama rape tawkiba amasung hatkiba aduna lebak sin thongba protester sing hawrakiba asigi chairakta tholakibani hairi makha tarakpa pauda Thane school da chahi mari khakta ngairibi nupi macha ani akamba lichat chatkibagi matangda paksana protest tawkre Maharashtra gi Thane da leiba school amada chahi mari khakta ngairibi nupi macha ani da sexual assault chathabagi matangda paksana protest tawkre pung mari hena Badalpur railway station da kholau lauba miyamna paiduna leiki adubu police na lijai amasung tear gas na akanba force ka loinana protest tawriba miyam adugi mathakta force sizinnarakibadagi second kharagi manungda miyam adu kaiduna chenakre railway station adugi mathakta phamjinduna leiba miyoi kya yauna police ki chaising adu thangalakbaga chenba honaki station adugi atopa nakanda protester sing aduna police ta nungna paukhum piraki phibam adudagi station adugi lanpham ama manki adubu police force na protester sing adu tanaki amusung makoina masa ngakthoknaba mana thokpa chenaki akampet ki lichat chathakiba adugi mayokta hena marik chumba sing khangnarakpadagi achawba adu hengalakibani miyoi lising kayana ayukta Badalpur gi local train station aduda pairakibani amasung train chathok chasin thingjin khibani
ꯄꯨꯡ 6 ꯁꯨꯔꯛꯄꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯟꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯣꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯅꯨꯡꯅꯥꯡꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯣꯝꯈꯠꯅꯔꯤꯕ ꯑꯗꯨ ꯍꯟꯊꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯔꯕ ꯀ꯭ꯂꯤꯅꯔ ꯑꯗꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯒꯤ ꯐꯥꯁꯤ ꯇꯧ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯍꯟꯈꯤꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯥꯜꯁ ꯏꯟꯐꯣꯔꯃꯦꯁꯟ ꯔꯤꯄꯣꯔꯠ (FIR) ꯑꯃꯒꯤꯗꯃꯛ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ-ꯃꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯡ 12 ꯉꯥꯏꯍꯟꯈꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯒꯤꯅꯤ꯫ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯇꯧꯔꯤꯕ ꯃꯤꯌꯥꯝꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯅꯝꯊꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 3 ꯒꯚꯔꯟꯃꯦꯟꯠꯅ ꯁꯁꯄꯦꯟꯗ ꯇꯧꯈ꯭ꯔꯦ꯫ ꯃꯦꯗꯤꯀꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯃꯩ ꯍꯧꯅ ꯁꯥꯎꯍꯟꯈꯤꯕ ꯀꯣꯜꯀꯇꯥꯗ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯗꯣꯛꯇꯔ ꯑꯃꯕꯨ ꯔꯦꯞ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩꯒꯤꯗ ꯊꯣꯛꯂꯛꯈꯤꯕ ꯊꯥꯅꯦꯒꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯌꯥꯝꯕꯨ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯌꯥꯎꯍꯟꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯁꯨꯞꯅꯒꯤ ꯃꯁꯥꯒꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯔꯝꯅ ꯕꯗꯜꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯣꯜꯀꯇꯥꯒꯤ ꯔꯦꯞ ꯑꯃꯁꯨꯡ ꯃꯔꯗꯔ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯅ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯤꯗꯔ ꯑꯣꯐ ꯗꯤ ꯑꯣꯄꯣꯖꯤꯁꯟ ꯕꯤꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯨꯞꯅꯒꯤ ꯆꯍꯤ 3.5 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯃꯁꯨꯡ ꯁꯨꯞꯅꯒꯤ ꯆꯍꯤ 4 ꯍꯦꯟꯕꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯃꯤꯑꯣꯠ-ꯃꯤꯅꯩ ꯆꯠꯊꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯂꯛꯅꯕ ꯂꯥꯛꯆꯈꯤꯕ ꯃꯃꯥ-ꯃꯄꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯄꯨꯡ 12 ꯉꯥꯏꯍꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫